ꯈꯨꯡꯒꯪ ꯑꯃꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯌꯨꯝꯕꯥꯟꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯅꯕꯒꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯆꯥꯛ ꯋꯥꯠꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯆꯍꯤ 5-6 ꯂꯩꯃꯤꯟꯅꯔꯛꯄ ꯃꯇꯝꯁꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯐꯥꯎꯕ ꯎꯔꯝꯗꯦ꯫ ꯃꯆꯥ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯐꯪꯖꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯂꯥꯏꯁꯪ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯑꯁꯦꯡꯕ ꯐꯤ ꯁꯦꯠꯇꯨꯅ ꯉꯝꯖꯕ ꯍꯩ ꯂꯩ ꯇꯝꯖꯗꯨꯅ ꯂꯥꯏꯗꯨꯗ ꯅꯤꯖꯔꯝꯃꯤ꯫ ꯍꯥ ꯈꯨꯟꯕꯨ ꯀꯣꯟꯕꯤꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯅꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯃꯣꯝ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯅꯤꯔꯛꯄꯅ ꯈꯪꯍꯧꯗꯅ ꯂꯥꯏꯒꯤ ꯊꯧꯖꯥꯜꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯅꯥꯎꯄꯨꯔꯛꯇꯨꯅ ꯃꯃꯣꯝ ꯑꯣꯏꯕꯤ ꯑꯃ ꯐꯪꯖꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯊꯪ ꯑꯣꯏꯅ ꯃꯃꯣꯝ 6 ꯑꯃꯒꯁꯨ ꯐꯪꯖꯔꯦ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯃꯣꯝ ꯑꯣꯏꯕꯤ 8 ꯐꯪꯖꯔꯕꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯏꯁꯪꯗꯨꯗ ꯆꯠꯆꯗꯨꯅ ꯂꯥꯏ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ, ꯍꯥ ꯏꯃꯥ ꯏꯄꯥ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯊꯧ, ꯂꯥꯏꯔꯦꯝꯕꯤ ꯊꯧꯖꯥꯜꯗꯒꯤ ꯏꯃꯣꯝ 8 ꯐꯪꯖꯔꯦ, ꯃꯈꯥ ꯇꯥꯕꯗꯤ ꯏꯆꯥ ꯄꯤꯅꯕꯤꯔꯅꯨ꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯍꯩ ꯂꯩ ꯇꯝꯖꯔꯦ꯫ ꯂꯥꯏꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯔꯦ꯫ ꯃꯃꯣꯝ ꯑꯣꯏꯕꯤꯁꯤꯡꯗꯣ ꯅꯣꯡꯃ ꯆꯥꯎꯈꯠꯂꯛꯄꯅ ꯆꯥꯎꯕ ꯁꯔꯦ ꯐꯥꯔꯛꯂꯦ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯈꯪꯀꯣꯏꯕ, ꯃꯃꯥ ꯏꯕꯦꯝꯃ ꯈꯪꯀꯣꯏꯕꯤꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯂꯛꯂꯦ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯃꯆꯥꯁꯤꯡꯒꯤ ꯃꯇꯦꯡꯗ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯃꯃꯣꯝ ꯑꯇꯣꯟꯕꯤꯅ ꯃꯃꯥ ꯃꯄꯥ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯏꯄꯥ ꯏꯕꯨꯡꯉꯣ ꯏꯃꯥ ꯏꯕꯦꯝꯃ, ꯅꯆꯥꯒꯤ ꯀꯔꯤ ꯑꯃꯠꯇ ꯁꯦꯠꯀꯅꯤ ꯆꯥꯒꯅꯤ ꯍꯥꯏꯕꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇꯗꯤ ꯂꯩꯖꯗꯦ꯫ ꯑꯗꯨꯕꯨꯅꯦ, ꯑꯩꯁꯦ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯃꯁꯤ ꯅꯨꯄꯤ ꯂꯩꯁꯥꯕꯤꯁꯤ ꯃꯆꯤꯟ ꯃꯅꯥꯎ 8ꯀꯤ ꯑꯇꯣꯟꯕꯤꯅꯤ, ꯃꯁꯤꯗꯤ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤꯅꯤ꯫ ꯄꯥꯕ ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯑꯁꯨꯝ ꯍꯥꯏꯅꯔꯤꯕ ꯂꯛꯅꯔꯤꯕ? ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ? ꯌꯥꯝꯅ ꯊꯤꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯐꯖꯕ ꯖꯥꯠꯂꯥ? ꯄꯥꯕ ꯏꯃꯥ, ꯅꯃꯣꯝ ꯑꯣꯏꯕꯤꯗ ꯇꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯕꯗ ꯃꯄꯥꯅ ꯇꯥꯛꯄꯤꯔꯝꯃꯤ, ꯏꯄꯥꯒꯤ ꯏꯃꯣꯝ ꯑꯣꯏꯕꯤ, ꯃꯈꯣꯏ ꯈꯨꯗꯤꯡꯅ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ 8 ꯁꯨꯕꯗꯨꯗ ꯏꯆꯥꯅ 8 ꯁꯨꯕꯤ ꯑꯇꯣꯟꯕꯤ ꯑꯣꯏꯕꯗꯨꯗ ꯑꯗꯨꯛ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯔꯤꯕꯅꯤ, ꯉꯥꯡꯅꯔꯤꯕꯅꯤ꯫ ꯏꯆꯥꯁꯤꯗꯤ ꯃꯗꯨꯒꯤ ꯊꯑꯣꯏꯅ ꯁꯥꯎꯔꯨꯒꯅꯨ꯫ ꯃꯃꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯏꯕꯦꯝꯃ, ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ ꯍꯥꯏꯔꯤꯕ ꯂꯥꯏꯑꯣꯏꯕꯤ 8ꯀꯤ ꯑꯇꯣꯟꯕꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯩ꯫ ꯃꯈꯣꯏ 8ꯀꯤ ꯃꯅꯨꯡꯗ 8 ꯁꯨꯕꯤ ꯑꯇꯣꯟꯕꯤ ꯑꯁꯤꯅꯁꯨ ꯏꯍꯦꯟ ꯍꯦꯜꯂꯤ, ꯈꯔꯁꯨ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯅ ꯁꯥꯊꯤꯕ ꯂꯥꯏꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯔꯦ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯩꯈꯣꯏ 8ꯀꯤ ꯑꯇꯣꯟꯕꯤꯅꯤ꯫ ꯑꯩꯍꯥꯛ ꯉꯁꯤꯗꯒꯤ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯍꯦꯂꯣꯏ ꯑꯣꯜꯂꯒꯦ꯫ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯈꯥ ꯍꯥꯏꯔꯛꯏ ꯄꯥꯈꯠꯆꯅ, ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯍꯦꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯗꯤ ꯂꯥꯏꯅꯤ ꯍꯥꯏꯍꯩꯗꯦꯅꯦ ꯏꯕꯦꯝꯃ, ꯃꯤꯅ ꯂꯥꯏ ꯁꯥꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯃꯥꯒꯤ ꯋꯥ ꯇꯥꯔꯒ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯏꯃꯥ, ꯍꯦꯂꯣꯏ ꯑꯇꯣꯟꯕꯤꯁꯦ ꯅꯍꯥ ꯄꯥꯈꯪ ꯑꯣꯏꯕꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯁꯨ ꯌꯥꯝꯅ ꯍꯥꯏꯅꯩ꯫ ꯑꯩꯒꯤ ꯏꯆꯦꯝ 3ꯇꯤ ꯍꯥꯏꯅꯔꯒ ꯂꯨꯍꯣꯡꯈꯤꯕꯁꯨ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ ꯑꯣꯜꯂꯕꯅꯤꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯕꯁꯤ ꯑꯩꯅ ꯑꯄꯥꯝꯕ ꯐꯥꯕ ꯇꯥꯔꯦ꯫ ꯌꯨꯝꯗ ꯂꯥꯛꯂꯁꯨ ꯂꯝꯗꯕꯨ ꯑꯣꯏꯔꯕꯁꯨ ꯑꯄꯥꯝꯕ ꯐꯥꯔꯒ ꯄꯨꯕ ꯇꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯅ ꯅꯣꯛꯃꯤ ꯍꯥꯏ, ꯏꯕꯦꯝꯃ ꯅꯪꯕꯨ ꯍꯥꯏꯍꯩꯗꯦꯃꯤ꯫ ꯃꯃꯥ ꯑꯗꯨ ꯃꯊꯟꯇ ꯑꯃꯨꯛ ꯁꯣꯟꯖꯔꯝꯃꯤ, ꯑꯣꯟꯊꯣꯛꯅꯁꯨ ꯑꯩꯒꯤ ꯑꯇꯣꯟꯕꯤꯁꯤ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗ, ꯀꯗꯣꯝꯗꯕꯨ ꯊꯣꯛꯑꯒꯕ? ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯧꯅꯦ, ꯈꯨꯟꯒꯤ ꯃꯤꯌꯥꯝꯅ ꯍꯥꯟꯅꯗꯒꯤ ꯈꯔ ꯍꯥꯏꯅꯗꯨꯅ ꯂꯩꯔꯛꯄꯅꯦ꯫ ꯐꯖꯈ꯭ꯔꯕ ꯃꯃꯣꯝ ꯑꯇꯣꯟꯕꯤꯗꯨꯅ ꯀꯦꯊꯣꯛ ꯆꯥꯊꯣꯛꯇꯅ ꯇꯧꯅꯤꯡꯕꯇ ꯇꯧꯔꯛꯄꯅꯦ꯫ ꯅꯣꯡꯃꯒꯤ 8 ꯁꯨꯕꯤ ꯑꯇꯣꯟꯕꯤꯗꯨ ꯃꯤꯌꯥꯝꯅ ꯍꯦꯂꯣꯏꯅ ꯑꯣꯜꯂꯛꯄ ꯖꯥꯠꯅꯤ, ꯍꯦꯂꯣꯏ ꯑꯇꯣꯟꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯛꯂꯝꯃꯤ꯫ ꯃꯁꯥꯅꯁꯨ ꯑꯩ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤꯅꯤ ꯍꯥꯏꯅ ꯐꯥꯎ ꯉꯥꯡꯖꯔꯝꯃꯤ꯫ ꯅꯍꯥ ꯄꯥꯈꯪꯁꯤꯡꯅꯁꯨ ꯀꯤꯕꯣꯏ ꯅꯨꯡꯁꯤꯕꯣꯏ ꯂꯛꯅꯕꯣꯏ ꯑꯁꯨꯝ ꯇꯧꯔꯝꯃꯤ꯫ ꯄꯛꯅꯛꯇꯤ ꯅꯛꯁꯟꯅꯅ ꯋꯥꯔꯤ ꯁꯥꯅꯔꯝꯗꯦ꯫ ꯈꯨꯟ ꯑꯗꯨꯗ ꯑꯉꯥꯎꯕ ꯃꯁꯛ ꯃꯇꯧꯗꯤ ꯐꯖꯕ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯄꯥꯟꯗꯔꯤ꯫ ꯃꯍꯥꯛ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯉꯥꯎꯕꯁꯨ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗꯒꯤ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯕꯗꯒꯤ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯂꯣꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯕꯒꯤ ꯃꯑꯣꯡꯗ ꯃꯇꯣꯝꯇ ꯋꯥ ꯉꯥꯡꯕ ꯖꯥꯠꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯑꯁꯨꯝ ꯑꯈꯪ ꯑꯍꯩ ꯇꯥꯅꯔꯛꯄꯗ ꯅꯣꯡꯃꯗꯤ ꯌꯥꯝꯅ ꯈꯪ ꯍꯩꯔꯕ ꯃꯥꯏꯕ ꯑꯃꯕꯨ ꯌꯦꯡꯍꯜꯂꯦ꯫ ꯃꯥꯏꯕꯅ, ꯃꯃꯥ ꯏꯕꯦꯝꯃ, ꯏꯕꯨꯡꯉꯣꯁꯤꯅ ꯉꯥꯎꯗ꯭ꯔꯤꯉꯩꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯝꯕ ꯈꯣꯠꯂꯝꯕ
ꯇꯧꯔꯝꯕ ꯍꯥꯏꯔꯝꯕ ꯌꯥꯎꯈꯤꯕꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯏꯆꯥꯁꯤꯅ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯍꯛꯆꯤꯟꯅ ꯍꯥꯏꯈꯤꯕꯗ ꯅꯣꯡꯃ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯂꯗꯧꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯃꯄꯥꯒ ꯑꯩꯒꯅ ꯃꯗꯨ ꯌꯥꯔꯣꯏ, ꯃꯅꯨꯡ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯍꯥꯏꯅ ꯈꯔ ꯀꯟꯅ ꯊꯤꯡꯈꯤꯕ ꯂꯩ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 10ꯅꯤꯔꯣꯝꯗꯒꯤꯗꯤ ꯃꯇꯣꯝꯇ ꯃꯆꯤ ꯃꯆꯤꯗ ꯐꯝꯕ ꯃꯤ ꯑꯃꯒ ꯋꯥ ꯉꯥꯡꯅꯕꯒꯤ ꯃꯇꯧꯒꯨꯝ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤ ꯇꯧꯔꯛꯂꯦ꯫ ꯑꯣꯖꯥ ꯃꯥꯏꯕ ꯃꯁꯤꯅꯤ ꯍꯥꯏꯖꯔꯝꯃꯤ꯫ ꯆꯥꯎ ꯊꯛꯎ ꯍꯥꯏꯕꯁꯨ ꯃꯗꯨꯃꯛꯇꯤ ꯌꯥꯏ, ꯑꯗꯨꯒ ꯃꯥꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯅ ꯂꯩꯔꯤꯕꯁꯤꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕꯁꯤ ꯑꯣꯖꯥ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯖꯥ ꯑꯗꯨꯅ ꯃꯃꯥꯕꯨ ꯌꯦꯡꯂꯒ ꯏꯕꯦꯝꯃ ꯅꯆꯥꯁꯤ ꯍꯦꯂꯣꯏ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯛꯅꯔꯦ, ꯊꯨꯅ ꯈꯥꯏꯗꯣꯛꯂꯒ ꯂꯨꯍꯣꯡꯕꯤꯔꯕꯗꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯧꯔꯛꯂꯔꯣꯏꯗꯣ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯣꯖꯥ ꯏꯆꯥꯁꯤ ꯃꯇꯣꯝꯇꯅꯤ, ꯐꯕꯨ ꯐꯔꯗꯤ ꯍꯦꯛꯇ ꯏꯃꯧ ꯊꯤꯔꯗꯧꯅꯤ꯫ ꯑꯣꯖꯥ ꯋꯥ ꯑꯃꯠꯇ, ꯍꯦꯂꯣꯏ ꯍꯥꯏꯔꯤꯁꯤꯕꯨ ꯂꯥꯏꯔꯣ ꯃꯤꯔꯣ? ꯑꯩꯈꯣꯏ ꯊꯪꯅꯕ ꯂꯩꯀꯥꯏꯁꯤꯗꯁꯨ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯕꯤ, ꯃꯈꯣꯏ ꯅꯨꯄꯤ 8ꯀꯤ ꯃꯅꯨꯡꯗ ꯑꯇꯣꯟꯕꯤ ꯑꯣꯏꯕꯤ ꯈꯪꯀꯣꯏꯕꯤ ꯀꯧꯕꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯤꯅꯦ꯫ ꯃꯗꯨꯀ ꯑꯣꯛꯅꯗꯅ ꯇꯧꯔꯤꯕꯖꯥꯠꯂ ꯑꯣꯖꯥ? ꯍꯦꯂꯣꯏ ꯍꯥꯏꯔꯤꯗꯨꯕꯨ ꯍꯥꯏꯗꯅ ꯑꯁꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯖꯥꯗꯨꯅ ꯑꯃꯨꯛ ꯍꯦꯂꯣꯏ ꯀꯧꯕꯒꯤ ꯋꯥꯔꯥ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯣꯖꯥ ꯅꯠꯇꯦ, ꯅꯨꯄꯤ ꯃꯆꯥ ꯃꯁꯥꯅꯁꯨ ꯑꯩ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ ꯑꯣꯜꯂꯕꯅꯤ ꯍꯥꯏ, ꯃꯤꯌꯥꯝꯅꯁꯨ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ ꯂꯛꯅꯩ, ꯈꯪꯅꯩ ꯀꯧꯅꯩ, ꯀꯧꯕꯃꯛꯇꯤ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯖꯥ ꯑꯗꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯤ, ꯑꯗꯨꯒ ꯏꯕꯦꯝꯃ ꯐꯔꯦ, ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯁꯥꯌꯣꯟ ꯃꯤꯗ ꯆꯪꯂꯕꯅꯤ, ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯀꯣꯝꯂꯒꯅꯤ, ꯑꯗꯨꯅꯗꯤ ꯏꯕꯦꯝꯃ ꯍꯥꯏꯔꯤꯕ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛꯇ ꯆꯠꯄꯤꯔꯨꯔꯣ, ꯑꯗꯨꯒ ꯍꯥꯏꯌꯨ ꯑꯩ ꯅꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯍꯦꯂꯣꯏꯒꯤ ꯆꯥꯛꯊꯥ ꯊꯥꯒꯦ, ꯍꯦꯂꯣꯏꯅ ꯉꯥꯎꯔꯕ ꯑꯅꯥꯕ ꯑꯃꯒꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯨꯔꯣ ꯍꯥꯏꯗꯅ ꯑꯣꯖꯥ ꯑꯗꯨꯅ ꯃꯃꯥꯗꯨꯗ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯁꯤꯇ ꯐꯔꯗꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯏꯕꯦꯝꯃ ꯑꯇꯣꯟꯕꯤ ꯍꯦꯂꯣꯏ ꯑꯣꯏꯕꯤ ꯂꯩꯕ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯂꯩꯁꯥꯕꯤꯗꯨꯅꯁꯨ ꯇꯥꯔꯗꯨꯅ ꯂꯩꯌꯦ ꯂꯩꯌꯦ ꯀꯔꯤ ꯍꯥꯏꯒꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯃꯥꯗꯨꯅ ꯅꯅꯦꯅꯤ ꯍꯥꯏꯔꯗꯅ ꯂꯩꯁꯥꯕꯤꯗꯨꯅ ꯏꯅꯦ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯍꯪꯂꯝꯃꯤ꯫ ꯅꯈꯣꯏꯒꯤ ꯇꯥꯃꯣꯆꯥꯗꯨ ꯉꯥꯎꯅ ꯐꯩꯅ ꯅꯥꯔꯦ, ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯦꯂꯣꯏ ꯑꯣꯛꯅꯕꯅꯤ ꯍꯥꯏꯌꯦ, ꯑꯗꯣ ꯏꯕꯦꯝꯃ ꯅꯪꯁꯨ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤꯅꯤꯀꯣ? ꯃꯥꯅꯦ, ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ ꯅꯈꯣꯏ ꯃꯥꯡꯒꯣꯜꯗ ꯂꯥꯏ ꯈꯨꯔꯨꯝꯂꯒꯗꯤ ꯅꯪꯒꯤ ꯇꯥꯃꯣꯆꯥꯗꯣ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯅꯦ, ꯅꯪꯕꯨ ꯌꯥꯅꯤꯡꯕ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯇꯥꯃꯣꯆꯥ ꯐꯅꯤ ꯍꯥꯏꯔꯕꯗꯤ ꯈꯨꯔꯨꯝꯃꯨ, ꯑꯆꯥꯄꯣꯠꯇꯤ ꯁꯨꯅ ꯃꯈꯜ ꯃꯊꯦꯜ ꯁꯨꯅ ꯍꯥꯞꯄꯤꯌꯨ, ꯂꯥꯏ ꯗꯈꯤꯅꯥ ꯈꯔ ꯆꯥꯎꯍꯟꯕꯤꯔꯛꯎ, ꯑꯩꯅ ꯐꯪꯒꯗꯧꯔꯤꯕꯅꯤ, ꯑꯩꯅ ꯌꯥꯗ꯭ꯔꯗꯤ ꯇꯥꯃꯣꯆꯥ ꯑꯅꯥꯕ ꯐꯕꯒꯤ ꯋꯥꯗꯤ ꯂꯩꯇ꯭ꯔꯦ ꯏꯅꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯉꯥꯎꯕꯒꯤ ꯃꯃꯥꯗꯣ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯑꯇꯣꯟꯕꯤ 8 ꯁꯨꯕꯤꯗꯨꯁꯨ ꯍꯦꯂꯣꯏ 8ꯀꯤ ꯑꯇꯣꯟꯕꯤ ꯁꯥꯕꯁꯦ ꯄꯥꯜꯂꯦꯗꯅ, ꯑꯗꯨꯅꯗꯤ ꯇꯥꯃꯣꯆꯥꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯔꯦꯗꯅ, ꯐꯥꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯣꯜꯂꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯔꯦ꯫ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯥꯏꯕ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯥꯔꯦ ꯍꯥꯏꯔꯕꯗ ꯃꯥꯏꯕꯅ ꯆꯠꯅꯕ ꯇꯧꯔꯁꯤ, ꯅꯆꯥꯅꯨꯄꯥꯗꯨ ꯏꯔꯨꯖꯊꯣꯛꯍꯜꯂꯨ, ꯐꯤꯁꯦꯡ ꯐꯖꯕ ꯁꯦꯠꯍꯜꯂꯨ ꯍꯥꯏꯔꯒ ꯂꯥꯏꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯩꯔꯝ 8, ꯂꯩꯔꯝ 8, ꯀꯕꯣꯛ 8, ꯉꯥꯉꯧ 8 ꯗꯈꯤꯅꯥ ꯌꯥꯎꯅ ꯍꯥꯞꯇꯨꯅ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯃꯥꯏꯕꯅ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯏꯁꯤꯡ ꯈꯤꯛꯇꯣꯛꯇꯨꯅ ꯋꯥꯏ ꯇꯩꯔꯦ꯫ ꯏꯃꯨꯡꯒꯤ ꯃꯥꯌꯣꯟ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏꯒꯤ ꯃꯄꯣꯠ ꯃꯆꯩ ꯊꯥꯔꯒ ꯑꯅꯥꯕ ꯃꯅꯤꯡ ꯌꯨꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯦ꯫ ꯃꯥꯏꯕ ꯃꯈꯥ ꯑꯣꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯊꯧꯔꯥꯡꯂꯦ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥ ꯑꯣꯏꯕꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯂꯩꯖꯔꯤ꯫ ꯃꯇꯝꯗꯨꯗ ꯂꯩꯁꯥꯕꯤ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯅ ꯉꯥꯔꯣꯏ ꯁꯕꯥꯟ ꯆꯪꯕꯤ, ꯀꯨꯆꯨ ꯇꯉꯥꯡꯕꯤ, ꯂꯥꯏꯒꯤ ꯑꯁꯦꯡꯕ ꯃꯆꯥ ꯃꯥꯟꯕꯤ, ꯀꯨꯏꯅ ꯂꯩꯁꯥꯔꯛꯂꯕꯗꯣ ꯀꯦꯅ ꯇꯅꯥꯞ ꯇꯞꯅ ꯊꯣꯛꯂꯛꯂꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯍꯪꯂꯛꯂꯝꯃꯤ, ꯏꯕꯦꯝꯃ ꯅꯪꯂꯥ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ ꯍꯥꯏꯕꯗꯨ? ꯂꯩꯁꯥꯕꯤꯗꯨꯅ ꯃꯥꯅꯤ ꯈꯨꯔꯥ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯥꯏꯕꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯆꯥ ꯏꯕꯦꯝꯃ ꯑꯣꯏꯗꯅ ꯀꯅꯥꯅ ꯑꯣꯏꯅꯤ? ꯅꯁꯛꯅ ꯅꯁꯛ ꯐꯖꯔꯤꯕ ꯂꯥꯏꯒꯤ ꯃꯆꯥ ꯍꯦꯂꯣꯏ ꯑꯁꯦꯡꯕꯤꯗꯨ ꯊꯣꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯨꯔꯥꯗꯤ ꯈꯜꯂꯨꯔꯕꯅꯤ꯫ ꯈꯨꯔꯥꯅ ꯂꯥꯏꯗ ꯀꯠꯀꯗꯧꯔꯤꯕꯁꯤꯡꯁꯦ ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯏꯔꯗꯧꯕꯅꯤ꯫ ꯈꯨꯔꯥ ꯏꯕꯨꯡꯉꯣꯅ ꯄꯨꯕꯤꯔꯛꯂꯤꯕ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯂꯩꯁꯥꯕꯤꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯟꯀꯠꯅ ꯌꯦꯡꯂꯛꯄꯗ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯃꯤꯆꯥꯟꯅꯔꯗꯨꯅ ꯆꯥꯒꯗꯧꯕ ꯃꯈꯩ ꯌꯦꯡꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤꯗꯨꯅ ꯈꯨꯔꯥ ꯂꯥꯏ ꯊꯧ ꯇꯧꯕꯤꯒꯗꯕꯅꯤ, ꯑꯩ ꯋꯥ ꯑꯃꯠꯇ ꯍꯥꯏꯖꯒꯦ,
amukta imungda changbiba yagadra haijarami maibana yani yani ibema haiduna changminare leisabiduna oja nupasi tasengna ngaurabra hanglami ainadi ngawbasu mande hairami ojaduna ibema khura haige nupasi ngawbamakti natte heloi atonbi pamduna ngawribani hairami leisabiduna phare oja laigini haiduna purakliba ngasi thonglaga chaminarasi ai thonglage aduga khurana mamadadi haibiro nachanupa oknaba laidu chatkhre adubu amadi thuna mahut chindaba yadre aduna heloi atonbi sariba asiga ngasimak luhongbidaba yade takpiro ojasu ngawba phanbagi dakhina chauna lobiru aisu nupase phanghorage hairami maibaduna su ibema pumnamak phanaba hotnaminarasi haiduna mapan thokminarakle maibana heloi atonbi phambal langbiro haiduna leisabidu nupaduga mayoknana phamhalle maibana nakhoi ani thungnaro haiduna phara phara laiwa kharak nikhare maibana ibema mama oibi nangsu nasagi phanaba phanbiyu haiduna nizaro angawba nupadu amadi mamadu yamna thajana khurumlabada maibana nupadugi mamadu da hairaklami ibema hojikti nasadagi nasada uknaramba heloi chatkhredo aduna amuk hanna laktanaba ngawba haudanaba mina onduna leiriba heloi atonbi asida haijaduna sinjin haurasi hairami mamana leisabiduda hairami ibema heloi atonbi nangbu imau oijarage leisabiduna su hangoirap tawna tapna imanabu namau oina lawsinbirabadi nasagi laibak phabani haina khumlaklami angawba nupa adusu heloi atombi ubadagi pungaw ngawraduna wakhal lawsing amuk lakle ngadu thongduna makhoi chak chaminare macha ngawba pharabada nupadugi mamado koichen chenduna nupigi mama mapada haijaduna mamau nijarami tawriba thawong mawong adu uraga macha nupina haikhiba aigi nupa oibadi heloi atonbina phabagum phagani haiba ningsingladuna yabire leikai miyam taktuna chauna luhongbire maibasu dakhina chauna phangduna makhun khunda hankhre khangkoiba khangkoibi macha atonbi ngai sel phangduna watta padana nungaina pankhre wari asi matang asida loisinjare wari si libda soikiba yaurabasu tabiriba pumnamakna ngakpinaba nolukna haijari